Thꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯧ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯊꯥꯔꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯆꯧꯒ ꯊꯥꯔꯣꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ, ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯇꯣꯝꯆꯧꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯥꯔꯣꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯅꯨꯄꯤ, ꯀꯔꯤꯒꯤ ꯏꯁꯤꯡ ꯁꯣꯛꯂꯤꯕꯅꯣ? ꯏꯃꯥ ꯑꯃꯥꯏꯕꯤ ꯀꯕꯣꯛ ꯂꯩꯅ ꯃꯇꯝ ꯈꯔꯗꯤ ꯑꯔꯨꯝꯕ ꯄꯣꯠꯆꯩ ꯊꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ?" "ꯅꯨꯄꯥ, ꯌꯥꯕ ꯅꯠꯇꯦꯗ, ꯀꯣꯟ ꯐꯦꯡꯅꯅꯕ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃꯈꯛ ꯁꯣꯛꯂꯨꯕꯅꯤ." "ꯍꯌꯦꯡ ꯃꯈꯩꯗꯤ ꯁꯣꯛꯄ ꯌꯥꯗꯦꯀꯣ, ꯏꯁꯤꯡ ꯂꯩꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ, ꯑꯩꯅ ꯁꯣꯛꯀꯅꯤ." "ꯑꯗꯣ ꯅꯨꯄꯥ, ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯄꯤꯔꯔꯣꯏꯗ꯭ꯔꯣ?" "ꯉꯁꯤꯒꯤꯗꯤ ꯈꯔ ꯊꯦꯡꯅ ꯆꯠꯂꯒꯦ." "ꯑꯗꯣ ꯅꯨꯄꯤ, ꯑꯩꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ? ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯣ, ꯑꯩ ꯂꯩꯔꯛꯀꯦ." "ꯑꯁꯨꯝꯅ ꯊꯥ ꯂꯦꯞꯄꯤꯉꯩꯗ ꯍꯩ ꯔꯥ ꯆꯥꯕꯁꯦ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯅꯩ꯫ ꯍꯩ ꯑꯣꯏꯅ ꯂꯩꯔꯛꯎꯔꯥ?" "ꯅꯨꯄꯥ, ꯀꯩꯁꯨ ꯂꯩꯔꯛꯀꯅꯨꯗ. ꯍꯩ ꯔꯥ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯚꯥꯔꯤꯗ ꯍꯧꯔꯤ, ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯥ ꯑꯣꯏꯅ ꯂꯩꯔꯛꯑꯒꯦ, ꯊꯣꯡꯉꯒ ꯆꯥꯅꯅꯕ. ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯅꯨꯄꯥ." ꯇꯣꯝꯆꯧꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯒ ꯊꯥꯔꯣꯒ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤ ꯏꯕꯦꯝꯍꯜꯅ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯍꯜ ꯂꯥꯏꯇꯤꯜ ꯁꯥꯟꯅꯕꯤ, ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯠꯅꯗꯨꯅ ꯆꯩꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯒꯤ ꯅꯨꯄꯥ ꯑꯆꯧꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯏꯕꯦꯝꯍꯜꯅꯤ ꯍꯥꯏꯕ ꯃꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯌꯦꯡꯉꯨ." ꯏꯕꯦꯝꯍꯜꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯆꯧꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯨ ꯉꯥꯎꯔꯒ ꯆꯪꯂꯛꯏ꯫ ꯏꯕꯦꯝꯍꯜ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, "ꯃꯁꯤꯒꯤ ꯌꯨꯔꯦꯝ ꯊꯛꯄ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ." ꯑꯆꯧ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯝꯍꯜꯗ ꯌꯦꯡꯗꯨꯅ, "ꯍꯦ ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯗꯤ ꯊꯥꯡꯗꯣꯔꯛꯑꯣ, ꯁꯨꯃꯥꯡꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯒꯦ." ꯏꯕꯦꯝꯍꯜ ꯁꯧꯔꯥꯡꯗꯅ, "ꯍꯣ, ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯊꯕꯛꯅ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯊꯛꯂꯒ ꯑꯗꯨꯝ ꯂꯩꯔꯒ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯀꯥꯏꯅ. ꯍꯣ, ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡꯗꯣ ꯁꯣꯔꯥꯔꯦꯜꯗꯒꯤ ꯅꯈꯣꯏ ꯅꯃꯥ ꯅꯄꯥ ꯑꯁꯤꯕꯗꯨꯅ ꯊꯥꯗꯔꯛꯄ꯭ꯔꯣ?" ꯑꯆꯧ ꯁꯥꯎꯅ ꯏꯕꯦꯝꯍꯜꯒꯤ ꯃꯅꯥꯛꯇ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯝꯍꯜꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ "ꯍꯦ, ꯑꯗꯨ ꯈꯪꯕ꯭ꯔꯥ? ꯅꯪꯅꯁꯨ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯏꯄꯥꯕꯨꯁꯨ ꯄꯟ ꯁꯥꯔꯗꯅ. ꯑꯩꯁꯦ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ. ꯑꯩꯕꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣ? ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯨ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦꯗꯅ." ꯏꯕꯦꯝꯍꯜ ꯁꯥꯎꯅ, "ꯑꯣ, ꯅꯪꯅꯒꯁꯨ ꯑꯩꯉꯣꯟꯗ ꯏꯟꯕꯒ ꯁꯥꯔꯗꯅ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯂꯥꯛꯇꯅ ꯏꯜꯂꯝꯃꯤ꯫ ꯑꯆꯧꯗꯨ ꯌꯨꯒ ꯈꯔ ꯉꯥꯎꯔꯦ ꯎꯞꯇꯨꯅ ꯇꯨꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯊꯥꯔꯣꯁꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ꯫ "ꯏꯆꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ?" "ꯍꯣ ꯏꯕꯦꯝꯃ, ꯁꯤꯅꯤ ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏ, ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯕꯗꯣ." "ꯍꯦ, ꯐꯠꯇ꯭ꯔꯤꯕꯗꯤ ꯅꯨꯄꯤ ꯅꯪꯅꯤꯅꯦ. ꯂꯥꯏ ꯁꯥꯟꯅꯕꯤ, ꯐꯠꯇꯕꯤ ꯅꯨꯄꯤꯅꯤꯅꯦ ꯅꯪꯁꯦ." "ꯊꯥꯔꯣ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯨꯅꯨ. ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯤꯡꯆꯥꯕꯤꯅꯤ. ꯃꯥꯅ ꯐꯠꯇꯕꯗꯒꯤ ꯃꯆꯥꯁꯨ ꯄꯣꯛꯇ꯭ꯔꯦꯗꯅ." ꯏꯕꯦꯝꯍꯜ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯕꯨ ꯐꯠꯇꯕꯤ, ꯍꯤꯡꯆꯥꯕꯤꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯗꯅ. ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯊꯤꯕꯣꯡ ꯌꯨ ꯊꯛꯇꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡ ꯑꯁꯤꯗ ꯆꯦꯡ ꯆꯔꯥ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯉꯝꯅꯅꯕ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ?" "ꯏꯆꯦ ꯍꯣꯏꯒꯤ ꯉꯁꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯕꯣ?" "ꯊꯣꯡꯗꯦ." "ꯏꯆꯦ, ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯕꯤꯔꯝꯃꯣ, ꯑꯩ ꯆꯦꯡ ꯈꯔ ꯂꯧꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯣꯗꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯦꯡ ꯈꯔ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯄꯤꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯁꯨ ꯆꯥꯛ ꯊꯣꯡꯂꯒ ꯃꯊꯟꯇ ꯆꯥꯔꯝꯃꯤ꯫ ꯏꯕꯦꯝꯍꯜ ꯆꯥꯕꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯇꯣꯝꯆꯧꯗꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯉꯥꯖꯥꯎ ꯑꯃꯁꯨ ꯌꯥꯟꯗꯨꯅ ꯆꯪꯂꯛꯏ꯫ "ꯅꯨꯄꯥ, ꯉꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ. ꯑꯩꯈꯣꯏ ꯑꯅꯤꯇꯪ ꯆꯥꯕꯗꯤ ꯉꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄ ꯌꯥꯗ꯭ꯔꯣ?" "ꯉꯥꯖꯥꯎꯁꯦ
ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤꯅꯦ ꯑꯩ ꯉꯥꯁꯦ ꯁꯦꯝꯂꯨꯔꯒꯦ ꯅꯪ ꯆꯥꯛꯇꯣ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣꯀꯣ ꯍꯣꯏ ꯅꯨꯄꯥ ꯏꯆꯦ ꯏꯕꯦꯝꯃꯜ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯀꯩꯗꯧꯕ ꯆꯠꯀꯦ ꯍꯥꯏꯅꯣꯅꯦ ꯃꯈꯣꯏꯒꯤ ꯏꯟꯁꯥꯡ ꯊꯣꯡꯂꯨꯔꯅꯨ ꯍꯥꯏꯔꯨꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯀꯦꯅ ꯅꯨꯄꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯀꯥ ꯍꯦꯟꯅ ꯂꯣꯏꯅ ꯇꯤꯟꯅꯍꯟꯅꯤꯡꯗꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯂꯥꯏꯁꯨ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯏꯆꯦꯅ ꯇꯥꯈ꯭ꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯉꯥꯗꯣ ꯁꯦꯝꯅꯅꯕ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯍꯧꯔꯝꯃꯒꯦ ꯇꯣꯝꯆꯧꯁꯨ ꯉꯥ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯔꯣꯁꯨ ꯏꯕꯦꯝꯍꯜ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯏꯟꯁꯥꯡ ꯊꯣꯡꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯍꯜꯗꯤ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯇꯣꯝꯆꯧꯅ ꯉꯥꯗꯨ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯊꯣꯡꯅꯅꯕ ꯊꯔꯣꯗ ꯄꯤꯔꯝꯃꯤ ꯊꯔꯣꯁꯨ ꯉꯥꯗꯨ ꯊꯣꯡꯂꯝꯃꯤ ꯉꯥ ꯊꯣꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯏꯟꯁꯥꯡ ꯍꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯏꯟꯁꯥꯡ ꯑꯗꯣ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃ ꯄꯤꯛ ꯊꯟꯅ ꯍꯥꯞꯇꯨꯅ ꯏꯕꯦꯝꯍꯜ ꯈꯣꯏꯗ ꯊꯤꯜꯂꯛꯂꯝꯃꯤ ꯏꯕꯦꯝꯍꯜ ꯅꯣꯛꯁꯤꯜꯂꯗꯨꯅ ꯏꯟꯖꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯊꯤꯜꯂꯛꯑꯦꯗ ꯅꯣꯏꯒꯤ ꯏꯟꯖꯥꯡꯕꯨ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯍꯧꯔꯤꯌꯦ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯊꯔꯣꯁꯨ ꯆꯠꯈ꯭ꯔꯦ ꯏꯕꯦꯝꯍꯜꯗꯨ ꯉꯥ ꯊꯣꯡꯕ ꯍꯥꯞꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯊꯟꯇ ꯆꯥꯊꯣꯛꯀꯦ ꯌꯨ ꯉꯥꯎꯕꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯥꯗꯤ ꯊꯨꯝꯒ ꯇꯣꯠꯂꯒ ꯃꯔꯥꯏꯅ ꯆꯥꯖꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯦꯝꯍꯜꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯕ ꯉꯥ ꯊꯣꯡꯕꯗꯨ ꯃꯊꯟꯇ ꯂꯣꯏꯅ ꯆꯥꯔꯝꯃꯤ ꯊꯔꯣꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯝꯃꯤ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡꯗꯤ ꯑꯩ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤ ꯊꯔꯣ ꯅꯣꯛꯂꯒ ꯅꯨꯄꯥ ꯅꯪꯅ ꯆꯥꯅꯤꯡꯅ ꯆꯥꯕꯒꯤꯅꯦ ꯑꯗꯨꯒꯤꯔ ꯈꯪꯗꯦꯗ ꯅꯪꯁꯨ ꯆꯥꯛꯇꯣ ꯆꯥꯊꯣꯔꯣ ꯂꯥꯛꯑꯣꯗꯅ ꯍꯣꯏ ꯅꯨꯄꯥ ꯆꯥꯔꯒꯦ ꯊꯔꯣꯁꯨ ꯆꯥꯛꯇꯣ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯄꯣꯊꯥꯅꯕ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯕꯦꯝꯍꯜꯒ ꯏꯕꯣꯆꯧꯒꯗꯣ ꯀꯟꯅ ꯈꯟꯅꯔꯛꯏ ꯀꯣꯜ ꯂꯤꯛ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯝꯃꯤ ꯊꯔꯣꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯏꯇꯩꯒ ꯏꯆꯦꯒꯁꯦ ꯈꯠꯅꯔ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯈꯪꯇꯣꯛꯂꯨꯁꯤ ꯂꯥꯛꯑꯣ ꯈꯥꯝꯒꯨꯝꯁꯦ ꯅꯨꯡꯇꯤꯒꯤ ꯈꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯗꯨꯕꯨ ꯃꯇꯝꯁꯤꯁꯨ ꯊꯦꯡꯂꯦ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯇꯣꯝꯆꯧꯒ ꯊꯔꯣꯒꯁꯨ ꯇꯨꯝꯂꯝꯃꯤ ꯊꯔꯣꯅ ꯏꯕꯦꯝꯍꯜ ꯍꯣꯏꯒꯤ ꯆꯦꯡ ꯍꯋꯥꯏ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯝꯍꯜꯗꯤ ꯇꯣꯝꯆꯧꯒ ꯊꯔꯣꯒꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯀꯔꯝꯅ ꯅꯨꯡꯁꯤꯅꯍꯜꯂꯣꯏꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯕꯦꯝꯍꯜꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯆꯥ ꯌꯥꯎꯈ꯭ꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯅꯈ꯭ꯔꯅꯤ ꯑꯗꯨꯅꯗꯤ ꯃꯈꯣꯏꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯆꯥ ꯑꯁꯦ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯑꯩꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯣ ꯀꯧꯗꯨꯅ ꯊꯔꯣꯅ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯍꯥꯠꯅꯅꯕ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯏꯕꯦꯝꯍꯜꯗꯣ ꯑꯊꯦꯡꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯕꯒ ꯏꯕꯦꯝꯍꯜꯗꯣ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ ꯃꯥꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯑꯃ ꯊꯔꯣ ꯍꯣꯏꯗ ꯊꯥꯔꯛꯏ ꯊꯔꯣꯁꯨ ꯃꯅꯤꯡꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯃꯅꯤꯡꯊꯣꯡꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯝ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯉꯤ ꯊꯔꯣꯗꯨ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥꯟꯊꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯆꯠꯈ꯭ꯔꯒ ꯁꯨꯛꯆꯪ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯇꯣꯝꯆꯧꯁꯨ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯊꯔꯣꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯊꯔꯣꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯊꯔꯣꯕꯨ ꯊꯥꯡꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯔꯝꯃꯤ ꯊꯔꯣꯁꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯊꯔꯣꯅ ꯃꯥꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯆꯠꯄꯗ ꯎꯈꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯇꯣꯝꯆꯧꯅ ꯍꯌꯦꯡ ꯃꯈꯩ ꯑꯃ ꯃꯊꯦꯡꯗꯅꯦ ꯃꯅꯤꯡꯗ ꯊꯣꯛꯀꯅꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯔꯣꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ ꯊꯔꯣ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯦ ꯇꯣꯝꯆꯧ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯕꯨ ꯌꯦꯡꯍꯜꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯇꯣꯝꯆꯧꯅ ꯋꯥꯕ ꯎꯔꯒ ꯏꯕꯦꯝꯍꯜꯗꯨ ꯄꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯊꯔꯣꯁꯨ ꯃꯈꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯃꯥꯏꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯅꯔꯝꯃꯤ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯑꯗꯨ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯇꯣꯝꯆꯧ ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦꯅꯦꯍꯦ ꯇꯣꯝꯆꯧ ꯍꯔꯥꯎꯅ ꯍꯥ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯕ ꯑꯗꯣ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯁꯥ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯇꯣꯝꯆꯧ ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯇꯣꯝꯆꯧ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯏꯕꯦꯝꯍꯜꯅꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯥꯗꯤ ꯊꯔꯣ ꯁꯤꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯊꯔꯣ ꯂꯩꯇꯦ ꯇꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯗꯨ ꯍꯪꯕ ꯂꯥꯛꯅꯔꯝꯃꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯞꯇꯕ ꯑꯃꯠꯇ ꯌꯥꯎꯅꯔꯝꯗꯦ ꯑꯁꯨꯝꯅ ꯊꯔꯣꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄा ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯇꯣꯝꯆꯧꯅ ꯑꯊꯧꯕꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯝꯃꯤ
Nongma Tomchaugi yumda makhoi lekaigi mandomcha thokpa Sanarai adu laklammi. Sanarai na Tomchauda, Tomchau, nangi na tause aikhoi yengba ngamdre. Aduna nupi ama thinanaba tawrasi. Indomcha, ai nupi thiraroi. Nupi do laklaga aigi ichabu thina tawibada ai yengba ngamdoi. Karigi thina tawdoino? Indomcha na thigadariba nupi asidine adugumba nupi nate. Mabuk mapau yamna phakraba nupi. Masaksu phajakraba. Aina ne nupi duda nangi maramda hodokrabani. Masu nangi warisi tabada yam nungai haude. Tomchau, nang wakhal muna khalo. Nang na pikliba angang asima yokpadine oithoktabani. Aduna ne nang nupi ama thinanaba tawsi. Tomchau su wakhal muna khalaba matungda yarami. Asumna khullai kaina sinduna Tomchau bu lembiga amuk nauna luhongbirami. Lembi lakpadagi Tomchau du thabak kharadi komjare. Lembina athaubabu magi hek pokpa machagumna luna nungsina tawrami. Lembina machabu luna nungsina tawbibadu ubada Tomchau du yamna harauzarami. Asumna matam haukhibana athaubasu sansaraga chatpa haire. Tomchauga lembiga du machana sansaduna chatlibadu yenglaga nokli. Lembina magi nupada asumna hairami. Moi mapa, icha athaubase mapokta phawba yaudri sansaba haire. Mama, nang leiramdrabadi ai phanadi waramgani. Nangbu icha athaubagi mama to noina phangjabase icha gi laibak phabani. Moi mapa, aibu icha athaubagi mama to ni haiba wahaido matung manaudi nanai nubi da haibiganu. Nanai nubi taba nungaizade. Mama, ai nangbu icha athaubagi mama to ni haina amukhana haire. Nangdi icha athaubabu pokpi asingba mamani. Mapuroibagi wado tabada lembido momon noklami. Matam kharagi matungda lembiso machanupa ama poklami. Mamingna Pariton haina kaurami. Lembi na macha anibu chapmana na nungsirami. Lembi macha anina irulu zanaba isinglumli. Lembi na athauba nang hana lurasi adugane nanao mulu nanaba. Ima nanao hana lubiyo ai nanao luraga luge. Hoi hoi nanao hana lurage ko. Lembi na Pariton bu iru zabirami. Athauba so mamana manaubu khudengda haptuna iru luriba ado yengduna hairai. Ima aiso akhoi nanaudona tawrikanda imana sumaina iru zabibra. Ichana angang oirikanda imana ichasu sumaina iru zabirini. Ado athauba nang nanause nungshibra. Nungshi ima. Ado ima nanause karam kanda chawdoino. Nanau chawradi ibani dum sanaba yarani ko. Mina khana haura asu phuba yarani. Ima gi athauba mi phuba yade. Mina khana ba hauraklabasu ima da hairakadabani ko. Hoi ima. Ado ima mina haiba nangse aibu pokpa ima nate. Aibu pokpa ima dudi sikre haina hairiba. Lembi saurabna. Kanana ichada adumaina hairibano. Ima da hairo. Maningi ne bembe moigi ima na hairiba. Moina haiba thazarun. Bembemgi mamado machinyamna thibani. Ichadi iman hek pokpa ichani. Asi hairaga lembina machagi makokta nusina nanthabirami. Asumna athaubaga Pariton gasu chawragle. Makhoina nungsi chanana leibadu ubada ibemhaldu sauningmana loire. Ibemhaldu nongma lembigi manakta laklami. Lembidu inkholda thabak suduna leirami. Lembiye, nangse thabak onthokna phakre. Karaidagi pharubano da ije. Insang napi khara thage na lebak tawrambani. Ado lembiye, aidi nangi khanbada yam wai. Kaigino ije. Ije na haigadawribase nangbu phaningbagini. Nangnadi athaubabu nachamakni khanduna luna tawriba. Athaubase mabuk ama tawine he. Hayengne lan thum mayamase mana loina lawkhiba soide. Apokpa ichadagi henba laitabani. Hayeng nangna ahangi matam oisalaklaga nangi seba tawgadawribase nangi nacha Paritonani. Pokta nacha athaubana natiye. Je athaubana adumna khaktawreda. Athaubadi manawbu yamna ningjabani. O lembi nangse onthoknasu pangkhreda ibema. Makharumgi khambado khangidana. Magi mamado atombini. Mamadunadi kayada luna nushina tawriba. Haujikna apokpa mamana de haiduna tokhaina bijabiribaduni. Ibemhalna lembigi wakhal onnanaba wa mayam ama haijilami. Lembiso ibemhalna hariba mayam adu tarubadagi wakhal olaklami. Numit asidagi lembigi mawong matawda ahongba kaya ama laklami. Athaubabu tathita waina tawba hawraklami.
ꯑꯊꯧꯕꯒ ꯄꯥꯔꯤꯇꯣꯟꯒꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯆꯥ ꯄꯥꯔꯤꯇꯣꯟꯒꯤꯗꯤ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯊꯧꯕꯒꯤꯅ ꯆꯖꯤꯛ ꯑꯣꯏꯅ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯑꯍꯥꯎ ꯑꯍꯥꯎꯕꯁꯤꯡ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯇꯣꯟꯒꯤꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯊꯧꯕꯅ ꯏꯃꯥ ꯑꯩꯒꯤꯁꯨ ꯉꯥ ꯑꯇꯥꯎꯕꯗꯣ ꯑꯃꯇ ꯍꯥꯞꯄꯤꯌꯨ꯫ ꯂꯦꯝꯕꯤ ꯑꯊꯧꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯦ ꯆꯥꯒꯗꯕ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯆꯥꯎ, ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯑꯍꯥꯎꯕꯁꯨ ꯆꯥꯅꯤꯡꯉꯤ ꯃꯥꯜꯂꯤ꯫ ꯆꯥꯛꯇꯣ ꯇꯣꯛꯂꯒꯅꯦ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯆꯣ, ꯑꯗꯨꯒ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯊꯤꯔꯨꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯍꯦꯛ ꯇꯧꯗꯕꯗ ꯅꯊꯤꯕꯣꯡ ꯆꯥꯛꯀ ꯑꯃꯇ ꯄꯤꯖꯔꯣꯏꯗꯕꯅꯤ꯫ ꯑꯊꯧꯕꯗꯨ ꯇꯨꯃꯤꯟꯅ ꯆꯥꯛꯇꯨ ꯆꯥꯔꯒ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯊꯧꯕꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯃꯧ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯧ ꯑꯃꯅ ꯑꯊꯧꯕ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯔꯣ? ꯍꯣꯏ ꯏꯃꯥꯕꯣꯛ, ꯏꯃꯥꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯑꯁꯨ ꯍꯥꯏꯌꯦ꯫ ꯅꯪꯕꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟꯕꯨ ꯄꯨꯕ ꯉꯝꯒꯗ꯭ꯔꯅꯦ? ꯉꯝꯒꯅꯤꯌꯦ ꯏꯃꯥꯕꯣꯛ꯫ ꯑꯊꯧꯕꯗꯣ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨ ꯋꯥꯅ ꯊꯥꯡꯂꯒ ꯆꯠꯈꯤ꯫ ꯃꯧ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯣ ꯐꯅ ꯐꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯍꯥꯏ꯫ ꯑꯊꯧꯕꯁꯦ ꯊꯤꯅ ꯊꯤꯅꯒ ꯇꯧꯕꯤꯌꯦꯅ ꯍꯥꯏ, ꯆꯥꯛꯀ ꯃꯄꯨꯛ ꯊꯟꯅ ꯄꯤꯖꯗ ꯃꯥꯜꯂꯦ꯫ ꯑꯇꯣꯝꯕꯤꯅꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯕꯒꯤ ꯃꯇꯝ ꯈꯔ ꯐꯕ ꯁꯥꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯊꯧꯕꯒꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯕꯨ ꯃꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯑꯊꯧꯕꯕꯨ ꯐꯨꯔꯤ꯫ ꯑꯊꯧꯕꯁꯨ ꯅꯥꯔꯗꯨꯅ ꯀꯞꯂꯤ꯫ ꯏꯃꯥ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ, ꯑꯩ ꯃꯇꯨꯡ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯖꯔꯔꯣꯏꯌꯦ꯫ ꯂꯦꯝꯕꯤꯗꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯊꯧꯕꯕꯨ ꯐꯨꯔꯝꯃꯤ꯫ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯃꯤꯅ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯍꯜꯂꯦꯗꯅ, ꯅꯪꯇ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ, ꯅꯪꯇ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯏ ꯑꯃ ꯁꯪꯂꯅꯤ꯫ ꯂꯦꯝꯕꯤꯗꯨ ꯉꯥꯡꯗꯨꯅ ꯑꯊꯧꯕꯕꯨ ꯐꯨꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯇꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯇꯣꯝꯆꯧꯗꯨ ꯃꯆꯥꯒꯤ ꯃꯁꯥꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯆꯥꯒꯤ ꯃꯁꯥꯗꯣ ꯂꯦꯝꯕꯤꯅ ꯐꯨꯕꯒꯤ ꯆꯩꯐꯝ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯂꯝ ꯍꯦꯟꯕꯒꯤ ꯐꯨꯔꯤꯕꯅꯦ ꯃꯣꯏ ꯃꯄꯥ, ꯃꯣꯏ ꯃꯄꯥꯅ ꯑꯉꯥꯡ ꯑꯁꯦ ꯀꯤꯍꯟꯗꯅ ꯅꯥꯎ ꯆꯥꯎꯔꯤꯕꯅꯤ꯫ ꯃꯥꯅ ꯀꯔꯤ ꯇꯧꯔꯝꯕꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯐꯨꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯕꯅꯤꯅ ꯑꯉꯥꯡ ꯐꯨꯕ ꯌꯥꯗ꯭ꯔꯦ꯫ ꯃꯣꯏ ꯃꯄꯥꯅ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯇꯣꯟꯕꯨꯗꯤ ꯑꯊꯧꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯃꯥ ꯅꯪꯅ ꯈꯜꯂꯤꯕꯗꯨꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤ꯫ ꯏꯆꯥ ꯑꯊꯧꯕꯕꯨ ꯍꯦꯟꯅ ꯂꯨꯅ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ꯫ ꯏꯆꯥ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯅꯤꯍꯦ꯫ ꯍꯣ ꯈꯪꯖꯔꯦ, ꯁꯥꯟꯅꯄꯣꯠꯃꯛꯇ ꯂꯩꯔꯕꯁꯨ ꯅꯆꯥꯅꯨꯄꯥ ꯑꯊꯧꯕꯒꯤꯗꯤ ꯐꯖꯕ ꯃꯃꯜ ꯑꯇꯥꯡꯕ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯇꯣꯟꯒꯤꯅ ꯑꯍꯣꯡꯕ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯣ? ꯃꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯅꯪꯒꯤ ꯅꯆꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤꯅꯦ꯫ ꯍꯣ ꯑꯩꯅ ꯄꯣꯛꯇꯕ ꯏꯆꯥꯕꯨ ꯏꯆꯥꯅꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯄꯥꯔꯤꯇꯣꯟ ꯈꯛꯇꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕꯗꯨ ꯇꯥꯔꯒ ꯏꯕꯦꯝꯍꯜꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯏꯕꯦꯝꯍꯜꯁꯨ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯁꯥꯎꯔꯛꯄꯗꯒꯤ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯊꯧꯕꯒ ꯄꯥꯔꯤꯇꯣꯟꯒꯁꯨ ꯄꯥꯈꯪ ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯃꯥꯅ ꯄꯣꯛꯄ ꯄꯥꯔꯤꯇꯣꯟ ꯈꯛꯇꯃꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ꯫ ꯑꯊꯧꯕꯕꯨꯗꯤ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒ ꯑꯊꯧꯕꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯇꯣꯟꯒꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯒ ꯄꯥꯔꯤꯇꯣꯟꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯏ ꯃꯄꯥ ꯍꯧꯖꯤꯛꯇꯤ ꯑꯊꯧꯕꯁꯨ ꯂꯨꯍꯣꯡꯂꯕꯅꯤꯅ ꯆꯤꯡꯌꯥꯒꯤ ꯂꯝ ꯃꯆꯦꯠꯇꯣ ꯑꯊꯧꯕꯗ ꯄꯤꯈ꯭ꯔꯣ꯫ ꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯟꯈ꯭ꯔꯣ꯫ ꯏꯪꯈꯣꯜ ꯑꯁꯤꯅ ꯏꯆꯥ ꯄꯥꯔꯤꯇꯣꯟꯒꯤ ꯑꯣꯏꯍꯜꯂꯁꯤ꯫ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯂꯩꯖꯔꯁꯅꯨ꯫ ꯃꯣꯏ ꯃꯄꯥ ꯏꯪꯈꯣꯜ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯗ꯭ꯔꯕꯗꯤ ꯍꯌꯦꯡꯃꯛ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤ꯫ ꯐꯔꯦ ꯃꯃꯥ, ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ꯫ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄा ꯑꯊꯧꯕꯗ ꯆꯤꯡꯌꯥꯒꯤ ꯂꯝ ꯃꯆꯦꯠ ꯑꯗꯨꯗ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯊꯧꯕꯅꯁꯨ ꯃꯄꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯥꯖꯒ ꯂꯣꯏꯅꯗꯨꯅ ꯆꯤꯡꯌꯥꯒꯤ ꯂꯝ ꯃꯆꯦꯠ ꯑꯗꯨꯗ ꯄꯥꯈꯜ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯧꯕ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ ꯍꯦꯟꯅ ꯋꯥꯔꯦꯀꯣ? ꯅꯨꯄꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯅꯨꯄꯥ ꯏꯪꯈꯣꯜ ꯍꯥꯟꯅ ꯀꯣꯏꯅꯅꯕ ꯇꯧꯁꯤ꯫ ꯌꯣꯄꯥꯛꯇꯣ ꯑꯝꯇ ꯄꯨꯊꯣꯔꯣ, ꯑꯩ ꯂꯩꯕꯥꯛꯁꯦ ꯇꯧꯒꯦ꯫ ꯍꯣꯏ ꯅꯨꯄꯥ ꯑꯩ ꯂꯧꯊꯣꯛꯎꯔꯒꯦ꯫ ꯊꯥꯖꯅ ꯌꯣꯄꯥꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯊꯧꯕ ꯌꯣꯄꯥꯛꯇꯨ ꯇꯧꯔꯝꯃꯤ꯫ ꯑꯊꯧꯕ ꯂꯩꯕꯥꯛꯇꯨ ꯁꯨꯝ ꯇꯧꯕꯗ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯎꯔꯕ ꯅꯨꯡ ꯑꯗꯨꯕꯨ ꯊꯥꯡꯇꯣꯛꯂꯝꯃꯤ꯫
surungi mawongda tharak semlaga leirami. Athaubaga thajaga surung manung aduda changlami. Surung manung aduda sanana chingdauna paiduna leirami. Madu ubada thajaga athaubaga do yamna haraurami. Thajana nupa aikhoigi awabase taibang sembiba mapu mahakna ubiri. Nupi sana khara puraga hana kairurasi. Adugane aikhoi anina leinanaba yum phajaba mahana sarasi. Asumna sana khara lauduna makhoi anina leinanaba yum phajaba ama sarami. Yum aduda makhoi anido yamna nungaina leiminarami. Somdana paritonga magi nupi liklaigana tomjauga lembiga buthina thina tawba horaklami. Liklai so thabak yamna suninglamde. Adubu yumgi thabak bomba lembina loina tawrami. Lembido nganta hogatuna imungi thabak singado tawrami. Liklaina manembu kana kaurami. Lembi so mamauki manakta changlei. Liklaina Hanubi aina ngarang nangonda phi so hairaga suti kaigino. Bema ngarang do thengbaduda kanglaroi haiduna sudraban. Ima ngai hak leiragane turel da puduna sururage. He Hanubi yumasida leirabadi aina haiba inba taba. Aina haiba indradine nataina naw yumasida leloidabani. Yare thokro nasakto yeningdi. Lembidi mamauna ngangliba sing aduda thamoida waroba phauраklami. Tomjau so labuktagi halaklami. Tomjau magi nupibu kaurami. Tanja aduda lembidi leiramde. Liklaido imungdagi yamna sauna thoglai. He Hanuba karigino nangna kwaktona laklaktana khonglibaduba. Ngayakta tungni tawbase amata yadre. Bema ipase ising yamna khaurangi. Thakpa yaba ising kharada puthoro. Liklaido mamit mana laukthokuna. Kariya ising puthoro kaina. Aisibo nogi minairo. Ising do thakninglabadi imungda changlaga kalaga thau yadra. Ase hairamlaga liklaido imungda changki lembiso turele fi sururaga karai. Moi mapa hanbira medana. Kanagi phino asuk yambasina. Namau nupigine moi mapa. Ason minangna yamkraba phiyamasi turele puduna sururibanine. Icha athaubaga imau thajaga do yumasida leiramlabadi. Asumna tawramloi. Apokba ichana phauba thina tawraba asida. Poktaba ichaduna kayam phagadawrige. Moi mapabudi apokpa mapanina luna tawkiba yai. Mama aina aigi icha athaubagi pukchel munna khangi. Mana nangbuso apokpi mama makni haina khanjabani. Somda laikagi mau khara wari sanarami. Indom chalembi do mamang nupiduna yam otpire haine. Yumgi thabaka do loina indom chalembi da tahola male. Ho ibe ma mana tawbuna mana phangi haibaduni. Machana te haiduna athaubabu yam thina tawkhibani. Yumdagi so tanthokhribaduni. Adubudi mane haibabu ahalanigi matawdo ubada nungaiteni. Macha masuna seba tawduna nungaina legadaba matam asida ukai takpire tawrise. Nungaite haiduna aikhoina ngangluba yaba nate do. Athaubaga thajaga do ukhidaba su kuire. Haigumadana kuire. Mama to nasigi masak yeningdadana ne laktaba sodana oirangani. Asumna mausinga do makhoi masak wari sanarami. Numidangi matamni. Lembido chakana thongli. Tomchauna magi lulanga do semjili. Liklaiga pari totkade moigi kada pothari. Liklaina Noi baga se leiminaba sum nungaira oidori. Amukta khara thuna tanthokro. Nupi aikhoina moibu tanthoklaga kadaidana moina leirudoisibo. Adugi damakta nangna wabiyo haibra. Nangna taba macha amasu leiridudi. Adugi manakta chatuna maina leizarusani. Nupi madam kharadi sida leizarasan. Haujikti thabak suba nombasu khara ngamlibanina hayeng suba nomba ngamlaktraba matamda chalankinanaba. Asumna matai manaw anido wari sanarami. Lembisu chak loiraduna chak chananaba haiduna macha mamobu kauraklami. Paritonga liklaiga so chak chaba changlai. Liklaina aidi chak thiba loiraga chak cha sina kaurai buininguri. Chak amda thidri jaroire. Paritona ma chak to thirago oina phajana kaurakpa yadro. Phanasu yamna imada hairabani. Ibungo noidi chak thiraga chaningde haina haibaduda. Imana chak thidringaida kaubani. Ima chak thiragi kuiraroi. Chak adu thiduna pizarami liklaina hairai. Sibu ka injangno asuk yam hautoba siba imana pokpadagi amukta chajaraktri. Paritonso magi nupigi mateng pangsinduna hairai. Imase thainadi cha injang thongba yamna hairamban. Haujikti chaba yadri
ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ? ꯅꯣꯏ ꯅꯃꯥꯁꯤꯅ ꯊꯑꯣꯏꯅ ꯍꯥꯎꯇꯅ ꯊꯣꯡꯂꯤꯕꯅꯤ. ꯅꯃꯥꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ. ꯑꯗꯨꯅꯕꯨ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯅꯤ. ꯃꯆꯥ ꯃꯃꯧꯅ ꯉꯥꯡꯂꯤꯕꯗꯣ ꯇꯣꯝꯆꯧꯗꯨ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯈꯣꯏꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤꯅꯦꯍꯦ. ꯅꯪꯅ ꯅꯃꯥꯗ ꯑꯗꯨꯝꯅ ꯉꯥꯡꯂꯒ ꯑꯇꯥꯕ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯈꯤꯒꯗ꯭ꯔꯣ? ꯅꯨꯄꯥ, ꯅꯣꯏ ꯅꯄꯥꯁꯤꯁꯨ ꯅꯃꯥꯁꯤꯒ ꯐꯠꯇꯕ ꯆꯞ ꯃꯥꯟꯅꯕꯅꯤ. ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏꯗꯦꯍꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯗꯣ ꯆꯥꯛ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ. ꯄꯥꯔꯤꯇꯣꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯍꯧꯒꯠꯈꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯍꯧꯒꯠꯈꯤꯔꯝꯃꯤ. ꯂꯦꯝꯕꯤꯅ, ꯃꯍꯥꯛ ꯑꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤꯀꯣ. ꯃꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥ ꯑꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯔꯨꯔꯁꯤ. ꯅꯪꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯅꯪ ꯂꯩꯍꯧꯔꯣ. ꯑꯁꯨꯝꯅ ꯇꯣꯝꯆꯧꯅ ꯍꯥꯏꯔꯝꯃꯤ. ꯂꯦꯝꯕꯤꯁꯨ ꯌꯥꯗꯤ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯕꯅꯤꯅ ꯌꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯆꯧꯒ ꯂꯦꯝꯕꯤꯒꯗꯣ ꯃꯆꯥꯅꯨꯄꯥ ꯑꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯑꯊꯧꯕꯒ ꯊꯥꯖꯒꯗꯤ ꯃꯃꯥꯒ ꯃꯄꯥꯒ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯇꯣꯝꯆꯧꯒ ꯂꯦꯝꯕꯤꯒꯗꯤ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯑꯊꯧꯕ ꯍꯔꯥꯎꯅ, ꯄꯥꯕꯒ ꯏꯃꯥꯒ ꯉꯁꯤ ꯊꯥꯖꯗꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯏ. ꯃꯇꯝ ꯈꯔ ꯅꯆꯥꯅꯃꯧꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯌꯨ. ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯁꯦꯕꯥ ꯐꯪꯍꯟꯕꯤꯌꯨ. ꯉꯁꯤꯗꯒꯤꯗꯤ ꯅꯃꯥꯒ ꯑꯩꯒꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯧꯕꯒ ꯊꯥꯖꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯆꯧꯒ ꯂꯦꯝꯕꯤꯒꯁꯨ ꯑꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ. ꯑꯊꯧꯕꯒ ꯊꯥꯖꯒꯅ ꯇꯣꯝꯆꯧꯒ ꯂꯦꯝꯕꯤꯒꯒꯤ ꯄꯦꯟꯅꯅꯕ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ. ꯑꯊꯧꯕꯒ ꯊꯥꯖꯒꯒꯤ ꯁꯦꯕꯥ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ, ꯏꯃꯥꯒꯤ ꯑꯊꯧꯕ, ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯅꯪꯅ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ. ꯑꯄꯣꯛꯄ ꯏꯆꯥꯇꯅ ꯏꯆꯥ ꯑꯣꯏꯔꯝꯗ꯭ꯔꯦ. ꯉꯁꯤ ꯁꯣꯜꯂꯕ ꯑꯩꯕꯨ ꯏꯆꯥꯒ ꯏꯃꯧꯒꯅ ꯁꯦꯕꯥ ꯇꯧꯕꯤꯕꯁꯦ ꯎꯕꯗ ꯏꯃꯥ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ. ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯕ ꯐꯪꯍꯟꯕꯤꯌꯨ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯊꯧꯕꯒ ꯊꯥꯖꯒꯅ ꯑꯍꯜ ꯑꯅꯤꯒꯤ ꯄꯦꯟꯅꯅꯕ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯁꯣꯝꯗ ꯂꯤꯛꯂꯥꯏꯒ ꯄꯥꯔꯤꯇꯣꯟꯒꯗꯣ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨ ꯀꯥꯏꯗꯨꯅ ꯆꯥꯕꯗꯒꯤ ꯂꯩꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯛꯅꯤꯕ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤ꯫